Tabiriba amadi miteng tabiriba sunggo ahanbamaktada ikai khumnajari. Ngasi amuk pujarakliba film Splice. Hariba film asi 2009 da release tawkiba science fiction amasung horror da based tawba film amani. Film asi haurakpada scientist ani ule. Makoi ani matai manauni. Nupa adugi maming Clive kawi. Aduga nupi adugi maming na Elsa kawi. Makoi ani genetic scientist oirami. Haibadi makoi na experiment tawduna makal kayagi creature sing putoklami. Makoi anina anauba sa natraga creature bo atopa creature aniga DNA punsinaduna semlami. Makoi ani hidak safam company amada thabak tawi. Company adugi maming nerd kawi. Company aduda Clive amasung Elsa na hana sa anigi DNA punsinaduna anauba sa ama semlami. Aduga semlakliba sa adugi protein dagi makal kayagi anaba singi hidak semlami. Makoi anina anauba makalgi sa ama semlami. Sa adu male. Haibadi labo oirami. Uba matamda atay sa sindagi tongali. Makoi na semliba sa asigumba sa asi makoi na hana su semkre. Adubo hana semkiba sa aduna female. Haibadi amomni. Hana semkiba sa aduga anauba sa aduga punna thami. Sa ani adu yamna nungsinana layminnarmi. Mataw adu ubada makoi anigi experiment adu mai pakle haiba khanglami. Maram asina makoi ani company adugi boss ki manakta chale. Aduga makoi anina boss tai. Aikhoina tongan ba sa singi DNA punsinaduna atay sa singdagi tongan ba sa ama semle. Hairiba sa asigi protein gi matengdagi makal kayagi anaba singi hidak semba yaragani. Masiga loinana aikhoina anoba technique amaso puthokle. Madudi miyoibagi DNA amasung sagi DNA punsinaduna anoba breed ama semba yagani. Madugi matengdagi anaba makal kayagi hidaksing semba yagani. Wahi asitaraga company adugi boss na makoi anida amuk hairi. Aikhoigi company asina nakoi anigi experiment sing asidagi yamna kanahale. Adubo nakoi na hujik hairiba miyoibagi DNA amasung sagi DNA ga punsinaba haibadudi aikoi company asina ayaba piba ngongkiroi. Nakhoigi experiment tawriba sing adudagi company asina hidak puthokko pami. Maram asina atopa research ta matam manghanganu. Hidak semba aduda pukning jamu. Clive amasung Elsa na boss ki pakhum adu targa amuk makha taan hairi. Karigumba aikhoina experiment na sit tawhogdrabadi atopa mina hana tawkhragani. Boss na amuk hairi. Aikhoina experiment na si tawgum si haiba nate. Adubo haujiki oinade aikhoi hidak semduna market ta puthoklaba matungda nakhoigi hairiba project aduda focus tawsi. Asumna boss aduna Clive amasung Elsa gi project adu tawbagi ayaba pikide. Maram asidagi Clive amasung Elsa ningba kairami. Makoi ani genetic scientist oibana makoi ani makha tana hidak semba adu pamlamde. Makoi ani na makoi experiment adu lona tawnana ba haiduna yanarami. Makoi ni experiment adu haunana ba thaurang tawrami. Experiment adu tawbagi damakta nupi amagi DNA lawba mathau tarami. Elsa na haiba DNA adu misak amadagi puduna laklaga Clive to pirami. Clive na Elsa da masi kanagi DNA oirabano. Asumna hanglai. Elsa na masi kanagumbi misak amagi DNA ni haina khummi. Asumna makoi na miyoibagi DNA amasung makoi na semkiba animal gi DNA lawduna experiment adu horami. Makoi ani thabak tawbada yamna pungin changba misak oirami. Adubo makoi na experiment aduda kanna honarabasu mai paklamde. Fail oirami. Makoi ani yamna nungairamde. Nongma Elsa na amuk DNA puduna lai. Aduga Clive ta hairi. Handaki DNA sidi khwaidagi hena faba DNA ni. Aikhoina DNA sida amuk mai paknanaba experiment tawsi. Asumna amuk makoi anina experiment adu tawba haurai. Makoi anina yamna kanna honaraba matungda experiment adu mai pakpagi mami tarai. Miyoibagi DNA amasung animal gi DNA ga punsinnaba hauraklami. Asumna makoida tonganba DNA asi lerami. Miyoibagi DNA ga animal gi DNA ga punsinaba asi illegal oibana Clive na experiment asi makha chathaba pamlamde. Adubo Elsa na di experiment asi leptana tawba pamlami. Maram asina Elsa na laboratory amagi machine room da changlai. Room aduda machine na malerami. Haiba machine aduda DNA hapsinba matamda animal natraga creature olami. Elsa na machine aduda DNA adu hapsilami. Maduda Clive na hairi. Aikhoina tawriba si legal nate. Aikhoina kanagumba ama semlaga hatpa si afaba nate. Wahi asitaraga Elsa na mukhumlai. Malem asida nongbada miyoiba lising kayagi thawai mangnaribani. Karigumba aikhoina experiment asigi matengdagi
thawai kaya su kangadoribani wahi asi taraga Clive su Elsa gi wa adu yarami Clive na experiment adu punna tawrami maduda DNA adu tapna ahongba lakpagi mahuta yamna thuna ahongba lai DNA adu dagi olagliba angang adu yengbada normal oi numidang wairamda laboratory adu da alarm khonglei maramasina Clive amasung Elsa room adu da yengba changlei makhoi ani na yengba matamda angang adu mapung fana develop tawrami angang adu machine dagi lokthokna na tawrami maduda angang adu angakpa mawong ama tawrami maramasina Clive na hatna na batawada Elsa na thinglei aduga hairi akhoi gi experiment asi kariguma mai paknabadi akhoi gi yamna kanagani adubo Clive na Elsa gi wadu yaramde aduga angang adu hatna na bhaiduna machine manakta laktuna yengbada siduna lerami madu uraga Clive na khudong thiningai karisu leitre haiduna thoki Elsa na machine adu da yengbada makoina sire haina khalamba adu skin haibadi unsa oirami madudagi unsa adudagi creature thokraga laboratory aduda lei haiba khanglami ngai hak leiraga angakpagi masak oiraba creature adu thoglai Clive na room adugi mapandagi creature adu uraga Elsa da hairi nang room adudagi yamna thuna thoglo ai hu chenba gas thajalage asumna hairaklabasu Elsa na Clive ki wa adu yaramde Elsa na famthaduna creature aduda ai nangbu awa famda tahloi thoglo asumna hairame Elsa gi wa adu taraga creature adu tapna Elsa gi manakta changlei tanja aduda Clive ne yosei ama paiduna changlei creature aduna Clive pu uraga yamna sauraklami mataw asidagi Clive amasung Elsa room adudagi thoglei Clive na Elsa da hari ai room asida toxic gas thajalage creature asi aina hinghanba pamde Elsa na khumlei nate creature asi hatkano wanta halu aikoina semliba creature asi ai yengba pami maram asidagi makoina creature adu wanta halami aduga examine tawduna yengi maduda makoina khangi madudi creature adu female haibadi amomni haiba aduga creature asi yamna thuna grow tawrami aduga creature asigi mapun sisu yamna telami creature asi yamna thuna grow tawraktuna makhutsu palai aduga brain su develop tawri Elsana creature aduga laiminnarakpadagi yamna nungsijarami Elsana creature aduda machinjak pijabirami amasung takpi tambirami nongmadi Elsana creature aduda alphabets mayam ama piduna hai aigi ming Ariansto maduda creature aduna NERD nerd haina Ariansto ri nerd haibadi company adugi maming aduni creature aduna nerd haiba spelling asi Ariansto libasi Elsa gi purita iramba aduni mataw adu uraga Elsa na yamna haraujarami maramdi creature aduna masak khangba haurakle haiduna tanja aduda Clive lai Clive na creature adu yamna pamlamde aduga hairi creature asi kanana lawthoraklibano manungda hapchinduna thamko aduga magi mamai asisu thungna kupsilo creature asigi asangba mamai su pale Elsa na Clive ki wa adu taraga hairi mangonda creature haina haibigano Clive na amuk hairi creature haidrabadi kari haigadawriba Elsa na amuk drain haina kopiyo maramde mahakna hauzik nerd haina spelling tawri madugi onaba wahaini drain hairibase mathangi sinda nongma Clive ki manau nupana drain bu uki aduga drain gi maramdasu wari pumna makhanglami maramasina mafam aduda thamba yararoi khanduna farm house amada puraki aduga mafam aduda thamlami mathangi sinda Clive amasung Elsa gi presentation thorum ama company aduda pangthoklami company aduna makhoi anigi mamangi experiment singi maramda thagalami makhoi anina nauna company gi semba creature adu puthoktuna punna laiminahalami matam aduda creature ani adu khanaba hawraklami maramasida creature sing adu siki makoina creature sing adu sikibada yamna nungairamde makoina creature ani adu khanarakpagi maram thibada creature amom adu masa mathanta labo olakpadagini haiba khanglami haiba creature adugi DNA da masa mathanta gender onba ngamba saruk yaurami Clive amasung Elsana masigi maramda kupna khanglamde maramde makoina drain gi experiment amasung mahakpo senabada thawai changkhibadagi asumna drain yamna chawruklami Elsana machagumna luna tawbirami amasung pumnamak takpi tambirami nongmadi drain jungle da thoktuna chenki maramasina Clive amasung Elsana thibalaklami maduda drain na thiba ama hatuna charami madu uraga makoina drain bo mayumda puduna lai aduga Elsana drain da chanaba haiduna pibada drain na kari amata chade aduga alphabets ki matengna Elsa da drain na mafam asida lainingde hain hari
aduga yum adugi mathakta fauduna thoki Clive amasung Elsa drain gi matung inarami khara chatlaga drain masa palaktuna mafam adudagi pai gi haina tawrakpada Clive na haire ngaiko aikhoi ne nangbo yamna nungsi aikhoi nangi mateng pami nang aikhoi ga loina na leisi wahi asitaraga drain gi masa adu manungda changki drain hanadagi afaba phataba khanba ngamlaklami nongma drain na hawdong ama fanglakuna sanarga lerami maduda Elsa na hawdong adu drain dagi lauthoi maramde hawdong adu drain na amok hatuna chaki kadra khanbadagi matam khara leiraga awonba ama laklami madude Clive amasung drain punduna sanaba horaklami maduda drain na Clive po pamjaraklami Clive na tapna khanglei madude drain sembada miyoibagi DNA yaukhiba adu atai kanagi sunate masi Elsa gi DNA ni haiba masi khanglakpada Clive na Elsa da yamna saurami Elsa na drain bo nungsi jaramba adu tapna manglei maramassidagi Elsa na hawdong adu drain da pirami drain gi mamai maton adu machin tummi drain gi atumba mamai maton aduna hawdong adugi mangakta thinduna hale masi uraga Elsa yamna sauninglami aduga drain da khupak na thai drain na sauruduna Elsa gi mathakta tonglami aduga Elsa gi mangakta siba so ama lauthoi aduga thong adu hangdoktuna thoki drain asi asumna ahongba kaya ubu fanglami Elsa na drain gi protein dagi hidak mai pakna senba suloirami nongma Clive na laptop ki screen da CCTV gi footage ama yenglami drain kadai da leibano haiduna matam maduda drain ising da leirami Clive na drain bu pamba horai Clive na laptop adugi screen da makut na soklami aduga asom da drain su camera aduda soklaklami haibade Clive na screen da makut na sokpa aduda drain na su Clive ki makut aduda camera dagi thamlai maramdi drain na khangba ngamnami madudi Clive na live yengle haiba maduda Clive yamna ngaklami aduga drain gi laifam farmhouse aduda mathanta Elsa yaudana lai aduga Clive na drain bu kaurami mafam aduda drain uramde Clive na matung lomda yenglakpada drain leptuna lerami drain na Clive ki manakta changlatuna hairei ai nangbu pamjai wahi asitaraga drain da Clive na amu hairei nate masi afaba nate adubo Clive na su drain bu pamjarambana control tawba ngamlamde tanja aduda Elsa lai aduga Clive amasung drain punna leiramba adu uraga mafam adudagi sauna chenki Elsa na drain gi mamai adu machin tumbanina khudong thiba nangani haiduna kakthalami Elsa wakhal yamna nungairamde mathangi senda Clive amasung Elsa na drain adu semlam loidabani haina khalaklami Elsa na Clive ta hairi company gi aikhoina pamba protein adu aina semlabani aduga drain gi masada protein adu yamna yauri asumna makhoi anina koina khanaraba matungda drain bu hatlasi haina yanarami aduga makhoi anina drain bu hatnana haiduna drain gi laifam aduda lai mafam adu yaurakpada drain di yamna sonduna sige tawramle asumna makhoina yengduna leiringaida drain adu sirami maramdi drain gi mapunsi asi yamna tenbana koina hingdabani makhoi anina drain bu farmhouse adugi manak maktada fumlami ngaihat leiraga mafam aduda Clive ki manau adu nupa amagalai Clive ki manau adusu company aduda thabak tawribani Clive ki manau aduna hari ai khangi nakoi anina creature ama semba adu nakoi na company da protein pirakpa aduda miyoi bagi DNA su yaurami maram asina ai su creature adu masak yengba pami wahi asitaraga Clive amasung Elsa na khumnai creature adu di secret haujikta ai khoina phumlam libani tanja aduda khonjel ama tare konjel adu drain bu phumlamba maigai adu dagini maramasina makoina drain phumkiba mafam aduda changlatuna yengi maduda drain leiramde makoina yengbada drain adu yumthakta tongduna leirami haibadi drain amuk hana hingalaklami drain hana dagi powerful oirami yengbada yamna sathiba sakpham amaso olaklami drain gi masasu palami aduga Elsana kakkiba mamai adusu palaklami drain na paiduna laklaga makhoi sing aduda attack tawrei aduga Clive ki manau amasung atoppa lakminaba nupa adusu hatki thaudok asidagi Clive wan tharami drain na Elsa gi manakta changlei aduga namsilami patang asida aikhoina khangi madudi drain su masagi gender adu onthokuna male haibade laba olaklami drain saba matamda masagi gender onjaba ngamba creature amagi DNA yaukhibana drain su masana gender onba ngamkhibani drain na Elsa gi manakta leiringaida Clive na tunglomdagi laktuna u machin tumba amana thenjeli
ꯃꯔꯝ ꯑꯁꯤꯗꯒꯤ ꯗ꯭ꯔꯦꯟ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯗ꯭ꯔꯦꯟꯅ ꯃꯁꯥꯗ ꯊꯤꯟꯖꯤꯜꯂꯤꯕ ꯎ ꯃꯆꯤꯟ ꯇꯨꯝꯕ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯀ꯭ꯂꯥꯏꯕꯇ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯗꯨꯗ ꯑꯦꯜꯁꯥꯅ ꯅꯨꯡ ꯑꯃꯅ ꯗ꯭ꯔꯦꯟꯗ ꯊꯣꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡ ꯑꯃꯅ ꯗ꯭ꯔꯦꯟꯗ ꯊꯣꯝꯒꯦ ꯇꯧꯕꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯏꯈꯨꯠꯃꯛꯅ ꯑꯃꯨꯛ ꯐꯥꯠꯄ ꯇꯥꯔꯕ ꯗ꯭ꯔꯦꯟꯒꯤ ꯃꯁꯥꯗ ꯑꯩꯒꯤ DNAꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗ꯭ꯔꯦꯟꯅ ꯃꯥꯒꯤ ꯃꯃꯩ ꯑꯗꯨꯅ ꯀ꯭ꯂꯥꯏꯕꯇ ꯊꯤꯟꯗꯨꯅ ꯍꯥꯠꯂꯤ ꯃꯗꯨꯗ ꯑꯦꯜꯁꯥꯅ ꯅꯨꯡ ꯑꯗꯨꯅ ꯗ꯭ꯔꯦꯟꯗ ꯑꯃꯨꯛ ꯊꯣꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯗ꯭ꯔꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯑꯦꯜꯁꯥ ꯑꯃꯁꯨꯡ ꯕꯣꯁ ꯑꯗꯨ ꯎꯠꯂꯛꯏ ꯑꯦꯜꯁꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕ ꯑꯗꯨ ꯗ꯭ꯔꯦꯟꯒꯤ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯗ꯭ꯔꯦꯟꯅ ꯑꯔꯣꯏꯕꯗ ꯖꯦꯟꯗꯔ ꯑꯣꯟꯗꯨꯅ ꯃꯦꯜ ꯑꯣꯟꯈꯤꯕ ꯑꯗꯨꯗꯒꯤꯅꯤ ꯕꯣꯁꯅ ꯑꯦꯜꯁꯥꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯄꯤꯔꯛꯈꯤꯕ ꯄ꯭ꯔꯣꯇꯤꯟ ꯑꯗꯨꯗꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯔꯦ ꯃꯔꯝ ꯑꯁꯤꯅ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯔꯤꯁꯔꯆ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯔꯤꯁꯔꯆ ꯑꯁꯤ ꯑꯦꯜꯁꯥꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯄꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯆꯠꯊꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯦꯜꯁꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯨꯟꯁꯤ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯗꯨꯅ ꯑꯦꯜꯁꯥꯅ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯑꯦꯜꯁꯥꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯑꯦꯜꯁꯥꯅ ꯔꯤꯁꯔꯆ ꯑꯁꯤ ꯇꯧꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯖꯤꯅꯦꯇꯤꯛ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯔꯨꯕꯅ ꯇꯉꯥꯏ ꯐꯗꯅ ꯃꯈꯥ తాꯅ ꯑꯃꯨꯛ ꯔꯤꯁꯔꯆ ꯑꯁꯤ ꯃꯈꯥ ꯇꯧꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯤल्म ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤल्म ꯑꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ